Kasi sandokjariba thoromasi Diamond Radio na sandokjaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ngasi mu poduna laksari Diamond Radio na yangkai nipan suba tangka yangkai taret suba tangka ki makha tarak pada Ijat kidamak ijat Mamangi tangkak ta sandok chakre Machin Manau ani Kailas Sharma amadi Deepak Sharma yamna nungsinadaba Machin Manau amaka tongan-tongan na lanthonggi maramdagi makhoi ani tongan-tongan na yum khaidoknaraga leiraba matungda imung asida tamthiba thodok ani kakthokki mayamba ahal Kailas ki machanupi khangaudan imung asdagi mangki masigi makha tarakpada Deepak Sharma gi piklibi macha chahi taru kokta ngairibi nupi machama school chakhibadagi mafam khangdana mangkhraba matungda gali amada nupi masa ase makhori mekhaiduna ijat manghalaga hatokpiram police ki mekhaidigi tongan mamong da makhoi thigana na honaki adubu masigi chapchaba maram khangba ngamkhide numit humni leiraba matungda imung asidagi mangkhibi nupi macha Komal ching amagi chingkha da siduna leiramki Komal so postmortem tawruba matungda ijat manghanduna mahak hatkhibani haiba wafam asini wafam asidagi imung asida tongan ba police ki kangbuna thijin humjin bagi thabuk kaya tawki adubu kariguma langla langjen amata phangba ngamkhide Masida chingnaba yaba chenaba kaya marum police na thigalaba matungda Kailas Sharma gi machanupa Rahul gi loinabi Nisana police station da laktuna wafam khara phongdolami wafam sing adudi tabada ataba sing gi miyoi singna amukta ta khidriba mongda amadi thokliba thodok asida tu chungba amadi hangoiba pokpo wafam ngaktani madudi ahanbada mangkiba nupi macha Komal imung asidagi namduna nongmai sidolda miyoi amana imung asigi mi punamak thaurina punsenduna thamlaba matungda makhoi mayam maktagi mamang maktada nupi masa sibu ijat mangan kibani masigi matungda apokpa mapa Kailas na masi punamak nangna irang hobadagi nahakna khatpadagi tawribani haiduna mahakpu yum adudagi ahing adudagi tanthoki yumgi mi singna kanagum amta mahaki maramda khongulligidi Kailas Sharma na haikiba wana imung adagi aroiba wapam oirami nakan amoromdana Deepak ki machanupi piklibi Puja Rape tawduna makhori mekhaigduna hatkiba si kananano haiba police na thigatpada kariguma mari makhong amata khangba ngamlamde wari asigi makha tarakpada tawdok asi imung asida sina loiramde imung aduda leiribi miyai chalabi Komal gi mama adusu machanupi Komal da thokpa tawdok aduga chap manana numit kharani gi matungda imungda nongmai chidolda imung adugi miyoi punamak phajilaga yong tupi upanupa amakhangna imung aduda leiriba Rahul gi mama Nisagi na manembok asi sumakhoi mayam mamang maktada ijat manganki tawdok asina sumung loiramdri matam kharagi tungda amuk imung asida leiribi Nisa imung manunggi miyoi sing punsenduna mahak pasu mapi marol segaraga makhoigi imunggi miyam adugi mamang maktada ikai khomnaba manghanki wafam sing ase police ta mahakna pau ina tamlakpani makha taba miyam damu tamjari police station aduda Nisa gi wafam sing taraba matungda police inspector aduna haiki asuk chawkhraba thodok amana khoi imungda thoklaga nakoina tuminna namsinduna nakoigi ijat mangani haibagidamak nasana sagi ijat manglaba faubada imung adudagi wafam asi police ta complaint ama bok tawdaba haibase nakoigi khwaidigi achouba mangjabani masimaktana nakoigi imung aduda leibina chanupi Komal gi punsibu mahakna tawgi yauna tawbusu nataba miyoi amana nongmai chidona mahaki ijat manghanaba adubu mahakki punsibu nakoina kanbigadra yokhatpigadra hairaga mahakpu mathanta sijananabagidamакta nakoina yum adudagi tanthokibase achouba naral amani masida nakoina karigumba section thorang lokhalamlaba police ta pau piramlabadi makha tana thodoksinga si tholamdaba yabani adubu nakoina pangdaba mi ama oirubadagi thodoksinga si thokibani habasini hojik loribo wafamdi imung asida nakoigi tholiba thodoksinga si ekoi kopna muk thijin mata phare ngasigi dinang chalo tangai phadabade koina korokpa matamda police station asida laktuna makha taba akupa warol sing sanakisi maramdi nakoigi case ekoi su lemna tokloi nakoigi pau si tabada ekoi thamoise thak thak niklabani asumna police na Nisabu yumda chalhankhiram imung aduda leiriba nupi singbu mathang ijat manganbagi thodok asi kanano oiramgadagi haiba si police na yamna kopna thibauki mathangi numita Kailas Sharma gi yumda police ki team laki amadi makhoina hangki nakoigi mungsida mi atopa kana changi asengba singdo loina haibiu wafam sing asi nakoina losinbadagi natro nakoida khudong thiba thoklibase aikoi chap chana nakoigi mungda thokliba khudong thibase pharaga matik chaba dandi do khoi pinana bonagi nakoigi mungda kana changi matamadu imung aduda leiriba Kailas ki machanupa Nisagi mapuroiba Rahul na haiki inspector akoi mungsida di atopa kana amata changdi maroi na khoi mungse lekai gi mi sing sigasu kaya he na koi tona tinade akhoi gi oiba ma tongana leje
मरमदी अखोई सेल थोम तालगा अखोई चौखनबो होनजे अतोप लेकाई सिगी करिगुम दरकार मत लेते हैबसे अखोई खाले लोइना इमुंग सिदा लेरिबा अखोई गी बाबागी अयाबा याउदना अखोई करिगुम मत तौते अदुना अखोई युम सिदा तोप मी कनामत लागती फरेने नखोई इमुंग द लागते हैरबनिना अदुदी नखोई इमुंग द लेबा थबक सुबा नखोई गी नौकर दुदी मतम अदुदा राहुल गी नुपी निशान हैरके इंस्पेक्टर आई चिंगनबा मलाए योंग तुपी उपनुपादो मागी सवंग सदा से संभुग चप माने अदुगा थौदोक थोकपा नुमित नुमिसिंग से मा युम द लेते अयाम मतम द खोई इमुंग द अहुमलक थोकलिब खुदोंग थिबा सिदा महाक युम द मत लेते इंस्पेक्टर आई चिंगनरगले हौजिक तो वाफम सिदा आइगी पुनिंग द अकीब चिंगनबा मलागले मदुदी इमुंग सिदा थोकलिब इज्जत मांगनबगी थौदोक से संभुन सोइदन मके थोन बोरंगनी संभु काइले अदुबु इंस्पेक्टर संभुदी इमुंग असिदा फंगिबा तोलोबसी मतिक चाद्रे अदुगा इमुंग सिदा थोलिबा थौदोकसिंग सिमा हाइनद्रे हाइदुना युमसे थादोक्तुना चखरे अतोप मफम अमदा थबक तौरंगनी हाइदुना चखरे अतोप मफम हाइबदि नोय खंगरा अखोई यामना कुपदि खंगद्रे अदुबु सिदगी थोओगा कैथेल मसासिदा मागा तिनबा ममानबा अमदि ले दुकान फमबने दुकान फमबा ममानबदु हंगदि खंगनी ओ फरे अदुदि नखोइना दुकान दु तौलो अदुगा अखोई मागी मरमदा खर कुमना थिगे असुमना पुलिस ता मफम अदु ताकलमी अमदि पुलिसना दुकान अदुदा लाखिरम दुकान दा लाकु मतमदा संभुगी मरमदा हंगमी संभुगी ममानबदु हाइके इंस्पेक्टर चुमी संभुदो मोगी युम सिदा लेरमने दो मोय युम से हंतक मरक थौदोक वाथोक खर थोकपसिदा मा लेइबा नुंगाइत्रे अमदि मखोइगी मपु कैलासना जुमा से याम थिना थिना अहिंग अथेंगबा फावदा मखों मकुट मेलहंदना मालिश तौदना यामना थबक सुहले अदमा हाइनद्रे मखोइ इमुंग सिदा लेइबा पामद्रे हाइबा वाफम अमा मांगना हाय अदुगा सिदगी चलगा लेइबा अतोप मफम अमदा माहक थबक यावने हायरमी मफम अदुदि नंग खंगब्रा नंगोंदा हायरमद्रो करावाइदनो मफम दो खोइदा हायरो असा भाइजेगे असुमना पुलिसता महाकना लेरिबा मफम अदु अमु ताकलगलमे पुलिसना संभुगी खोंगुल लिरकी संभु युम अमदा महाकना थबक यावरिबा इमुंगदुदा थबक तौदुना युम अदुगी सुमांगदा लेरमी मतम अदुदा महाकि ममिता लापतकना मौनहा अनिखक लेप अदु महाकना यामना मिताना येंगलमी महाकना मिताना असुमना येंगलिंगेगी मतमदा खंगहौदुना पुलिस की टीम अदु लाकी अमदी संभुबु मंगक संपाइदुना फाकी ओइ लौ नंग थिरलिबसे कुइदबनि लौ नंग कनादो नंग येंगिदो असिदा लेरिबा नुपी सिंगसि नत्रो नंग नुपी उबा यादब नत्रो लौ नुपी उबा यादब नंगी हिदाकते लौ आदा पुलिस स्टेशन द पुरगा नुपी उबा यादब नंगी हिदाक तोके लौ चलो 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 ने सब आई करीमता तौजदे सब आई इराल करीमता लेतिए इमुंग अदुदगी आइना लाक्लिबसे सब आई इमुंग दुद थोकबा थौदोकसिंगदो आइगा करीमता मरि लेंदे सब एगोंदा ताइनबगिनो सब ओइ नचिन्नो दुमाइना खुमबन कानारुइने आई खोइगी पुलिस की चेपु खंगेदना पुलिस की चेपुदोने खुमम दब मचिन सिंगजे लोइना खुमबजान ओइ चलो आई चलो ने नचिन सेंगदोनिने नंगना सिदैदा नंगा कंदना लेबि याबा नातिने चलो 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 असुमना मफम अदुदगी संबुबु पोके अमदि इंटरोगेशन तरोमी नंगा सेंगबा हाइगेरा हाइरोइरा इमुंग अदुदा नुपी अहुम इज्जत मांगहनबसि नंगननि साबै युम अदुगी मनिंगदा आइगी का अमदा लेजे अदुगा अयाम मतमदा आई इज्जत मांगे हाइबा नुमितो इमानबा मा मफम अदुदा दुकान फमगा ले माहाकी कादा चलगा इबानी अयाम मतमदा अदुम नै थाजद्रगा तारिख सिंग अदुदि येंगबियो अदुगा इमानबा अमता हंगबियो आई मखोइ इमुंगदुदा लेबसे का हेना हिनदि अदुगा सिगुम थौदोक अमा थोकपदुदसु कनामता हाइबि यारो हाइदना मखोइना लोसनबदा आइबसु मखोइना वाफम सिंग असि याम सेंगनासु हाइदि आइसु सुम लेइबा किबदगी आई मफम अदुदगी थोलकिबनि मखोइगी मचानुपी कमल मांगकिबा अमदि मथंग मथंग मखोइ इमुंगदा थोलिबा थौदोकसिंगदो आइगा करिमता मरि लेनदि ओइ नचिन्दु सेंगुने नचिन्दु सेंगलबदि नंग चुमगदौरिबनिने नचिन्दु सेंद्रबदि आइखोइना करि तोरकनि खंग्रो अदुगा दीपक शर्मा की मचानुपी पिकलिबा अंगांग मचादु नंगना रेप तौबु नत्रो नंगना रेप तौबु नत्रो कइनो हाइबिजबा साब थौदोक पुनमक इमुंग अदुदा थबक तौरबगिदमक मिना इंगोंदा लोइना ताइनारगा तर साब फुबियो साब साब होइनेने इंगोंदा फुबा याबा फुरुसुने आइगी वाफम दिसिनि हाइरिबा थौदोकतुदा आइ करिमता चेनदि इमुंग अदुदा इसु नोमदना थबक तौर लेजबई वानी आइबु पिजा पिथक तौरबा इमुंगी मिउसिंगदु ओनसेलगा आइना कमाइना रेप तौगुदैनो साब आइबु थबक सुबनी अतोनबा जातिनी आइ लाइरबनि हाइदुना साबोइना ngami हाइदुना तौबिगन असेंबसिंगसे खंबियो असेंबसिंग पुथोकपिरब मतुंगदा आइगी नुमितुदा कराय करायदा लोकेशन लेखिगे हाइसे साबोइसु पुथोकपियो करिगिदमक्ता इंगोंदा स्माइना ओटपिरिबनो आइगी वाफम देसिनी थोकलिबा थौदोकतुदा आइगा करिगुम अमतदा मरि लेनदि मरम असिना आइनि युम अदुदगी थबक तोक्तुना अतोप मफमदा थबक चपनि साब महाकि वाफमदुदा करिगुम्बा असेंबा अचुम्बा खरदि मानकी
asumna police na mangonda wahang pahang tawbadi lepkirami adubu singnarabadi kadomda singnagadagi mahak natrabadi kanada singnagani haiba wafam asida police na yama kana thirami masigi matungda police ki miyoi sing aduna Deepak Sharma gi imungda amuk koithi thiba horaki Deepak Sharma gi imungda amuk hangi akoi mungsida kana kana changi Kailash Sharma gi manau nupa Deepak nai ki akoi mungsida kana amta changdi akoi lanthom ayamba igi ya masina loina mul hore masigi matungda akoi ne leribase yum mase akoi gi nati barani matam punamakta aigi yamana aiga hominaraklaga aina phanggadaba lanthom punamak makhoina munduna aibu tanthorokani akoi gi tholiba thodokse soidana makki makhoina sinba sarok oigani piklibi masada i phawba thangdribi piklibi aigi chanopibu ijat mangan biraga makhori mektuna hat paibase inspector aigi thamoida karmaina khangduna lebangangani adubu ai makhoi lemna mata tharoi imung asina lekha tadri phawba ai lemna mata tharoi oi adu haiganu ne ain leiri ne thawdoksing adugi matangda khoi kupna thijalibani ne nang naduguma thawdok tu tawrabadi nang kari oigani khangbra jail da napunchi chupodo jail da legadoriba yamna fare adu makhoi mungsida kana kana changbui nangna chingnarabanina yum asina khoi ga panglap lamnaba nate thawdoksing adu nachanupi ijan manghaliba sisu makhoina mi singani haina chingnaba leragadi makhoi mungda topa mi kana changbui atopa mi di thoine changbudi udi aduga khoi yum se moigi yum da ka hena khoina mai onsinde adubu matam kharagi mamangda swaida leiba manosana thikadar amadi hek changbui adu makhoi gi pochai saba khotpa kaidobugi orangani adubu nupa adu de khoina chingnaba leite maramdi maha mafam aswaidigi asumna police ta haikiram police namo oh pare adu de khoi manos amu unarukige asumna police namo manos ki khungul liraki manos kaithel amada leram manos pu police na pharaga mafam adu do hang hangnam Kailash Sharma gi yumda nang kaidoba chatpano aduga Kailash Sharma gi imungda thokliba rep ki thabak sing sinang loi tawye se sumra karino habi du sa aidi pharjo phatar jo thikadar ma chamani makhoi gi imungdu da gi sentole yungo lupa lising nipan reception te yaur sing biu aduga manau nupa Deepak Sharma dasu lising taruk tole harib se makhoi gi imung singda irujabam bathroom gi pochai khara chanbagini amadi Kailash Sharma gi yumda di ising ge tengki ma chanmani akhoni yaro haibadu mana pahallu hidak tu yamna hapuno haiduna mahangna haibadu akhona tengki du chanba matamda khar lerga tengki du yuraki tengki du yuruba matungdana mahangna nangna sema tengki si yadre semlu law haina mahangna yamna toina kawi madudagi aina makhoi gi yumda tengki du sembani tengki du sema matamda yadraba matungdadi akhona semkhibanina yananaba semu harapada makhoi gi mungda aigi seldum lupa lising taru hena mangi adunatana makhoi mungda karimda aiga mari leinadi asumna police na Manos ki machin so hanglami makhoina chingnaba mafam singda loina hangbadasu wafam sing asigi mamut tadaba ma oirami kanada hanglaga matau karamna khangani haiba wafam si makhoi yamna chingnana lekhiram masigi matungda Manos ki yumda police ki miyeng changnanabagi damak phijam chetpa police sing tumina thamki amadi Manos karamba mino Manos asi karamba crime da chenabagi haiba asigi matangda police na yamna kumna hingnungtin senarami amadi imung aduda thabak suba yaromba helper sambubusu police na yamna kupna senaram wafam singa sida karigumba mamut amata taraktaba matam adudagi asumna police na thigatpa matamda achauba wafam amakhak tholaki wafam adudi Manos ki imungda chahi marphuga mari surabi hanubi ama masama ki phamungda ijat manghanbagi thodok ama thokki haiba wafam ama Manos ki imung manungdagi police ki miyoi singna khanglakpa ngamki asomna kumna senarba matungda Manos ki imungda thokpa thodo wathok asi makhoina police ta complaint ti tawdaba aduga makhoi gi imungda thokpa aronbo wafam amakak oirame masigi matung numit kharani leraba matungda hanubi adu imungi siri ama kathoka sen tawba makhongda masak khangdaba mi kharana hanubi adu amuk hatokhirami haiba wafam asi makhoi gi imungda thokkiba case amoirame police na yamna ngakhi asuk chawruba thodo uma thoklaga Manos na police ta complaint tawdriba mahaki mabokpu izat manghalamba matam khara leiraba matungda amuk hanubi adubu kairak makhongda hatoklamba haibasibu mahana police ta complaint tawdribasi karigino police na asumna hairaba matungda Manos pu custody da amuk kokhatki police na Manos pu chai thaduna wahang pahang tawba hoki hey hayu nanga sing hayu nana karigidamukta lolino nangi imungda nangi nabok chahi marphugu mari surabi nupi ama ijat manganduna phamungda thamlamlaba matungda nangi nabok tu kairak makhongda numit kharanigi matungda halamlabada nangna police ta complaint tawdu mimaram karigino masigi laman khumbo ina nangna lekai sida mathang ijat manghanbagi thodok chi nangna tholhamna natro hayu nangi nabok ijat manghanba siga kanaga mari leni nangna khangba leibra madugi damak laman khumnana bagi damak nangna sem sabra hayu
nang seng hayu asomna police na mapu phuba chaiba tawduna wahang pang si toron matam maduda Manoj na wafam sing asi loina haidoroki inspector aigi ipa pokpa abog masa solabi phamungda sahi marphu mari surabi imung aduda leiba masa yamna kanna chatpa ngamdraba saisu suduna chacharabi aigi abokto masa maki phamung maktada ijat manganduna thamlamani masigi wafam asidabu karamba miyoina karamba thamoida puduna khangba ngamgadagi adubu wafam ase aigi imungda kana la ami haiba wafam sida aina kupna thigatki aina kupna thigalaba matungda aina noma Kailas ki imungda thabak suringai matamda phirol khara aigi imungda thamlunabagidama Kailas ki machanupa Rahul imungda thaki aina makhoi imungi tengki chalaga halakpagi numidang waram halakpadadi hanubi adu masa solabi chatpa ngamdrabi chaisu suduna chatlabi hanubi adu mahaki phamung maktada haksangi phibam kaina leramki amadi mamittagi mapi ororo taba makhai mahakna mahakpu ijat mangan biramle haiba wafam singasi mahakna haidoroki wafam ase aina taba matamda inspector aigi thamoi kaiki hanubi ado numit kharani gi matungda kairak mokhongda sijaba nate aigi abok masamangna thokkiba thogdok adu ningsing luraba matungda imung adu da maga iga leminabada aigi mangda hingdunu leiba kanadre asuk solabi aibu ijat manghanduna aibu ikai khumnaba manghanba haibasibu aina matau karamna imung sida leiba ngamgadoribano haiba wakhansida makhutna saisu suduna chalibi aigi aboksina siri thak thak kumthagadabadu saisu yaudana masa mathanta sijarage haiduna aigi abona songthakiben abona songthakiba matung ngahak lerage imungdagi aina chenthoklaga abokpu aina konkhatki aina konkhalaga abokta karigidamukta asumna tawribano haiduna aina abokta haiki matamaduda abokna hairaki ai hingbada karimta kanadre asuk solabi aibusu ikai khumnaba manghalle nangna wana imung asigi nangna honaduna aibu ngasi phawba nangi napa pokpa nabok aibu nangna nungsina tawjarakpa adubu ngasidi ai sijananabagidamak isana honajabani matamaduda Manojna mahaki mabokta abokto khudongtiba tholiba midu kanano abok madudadi haibiramo abok nasuna laman khunge nasuna abokku ikai khumnaba mangalamba mi atutangdi haibiramo kanano hayu abokna nahandagi hayu yadaba maramsi karigino abokki ijat manghaliba mi adugi mathakta ai lamun khunge nahandagi abokna hayu yadaba maramsi karigino ainane nang khudongtiba thohningdadana nangonda haidabanine makha tana laman khumbagi wakhan khanganu nang naromdom lepa ngamnana bhono aibu ikai khomna manghalamba mi ado Kailas Sharma gi machanupa Rahul ni asumna wafam sing asi Manojta Rahul gi maming palamlaba matungda hanubi adu mafam aduda adumak laikhiramdi asumna wafam sing asi mahangna police ta complaint tawdobgi maramdi police ta complaint tawrobadi wafam sing asi chawthoroklagani amadi mahangna laman khumningba mi sing asi laman khumba yararoi haiduna haidoktabani haiba wafam sing mahangna police ta tamani asumna Manojna makhatana haiki chahi yamlabi aigi abok chahi marphuga mari surabi adubu imung aduda masamaki phamungda ijat manghanbiramlaba matungda aina Rahulna nikhanglakpa matungda Rahul gi imung manungda leiriba nupi khudimak aina abokki laman singba pangki maram asina aina nongmai ama paiduna aigi isada yong tupi uptuna imung aduda leiriba ihan hanbada makhoi gi macha nupi Rahul gi na machan nupi adubu imung adugi miyam adu aina thori punsilaba matungda imung adugi miyam mamangda makhoi gi macha nupi amadi machan nupi do aina ijat manghanki masina su aigi apenba oikide aigi abokki laman khumba khaktani madugi matungda numit kharani leram matungda aina imung aduda hena awaba tahanba pangki masigi matungdagi imung aduda leriba Komal gi mama Rahul gi sumama Kailas ki nupi adubu makhoi imung adugi miyam mamang maktada aina amuk hanna ijat manganki masigi matungda su aina pendraduna imung aduda leriba Rahul gi nupi busu aina matam khara kanaraba matungda nongmai sidonda mahakpuju ijat manganki matam aduda police na Manoj ki mamaida khupang hanana tharame oh nang mangai reni yam phaurise nangi abok ta thokliba thogdo udu police ta taklaba matungda aikhoina case adu pairaga makhoi bu matik chaba dandi pigedabani ne nangna dandi pigedaba natine michamna mi amagi punsida dandi laman khumba piba yati madu nang kari cherak phangani khangra imung adu da mioi kyano nang ni kai khumna manghalise nang mangai rene ha nang mangai re ba nang mangai re nang mangai re nang yam phaure nang sab adu natana igi upai karim thalagidi aigi chahi yamlabi abok chahi marphuga mari surupha phawwa minung sikhangdana Rahul na ijat manghalambadudi aigi thamoida ai pubu ngamkhide asumna aigi chaina do makto makhoi imungda ina piba pamki madugi damakta ina tawgani ei yare naral gi matung ina hojikti nang sudandi phangba taba asumna masigi thawdo sigi matungda Rahul busu police na phagalami amadi interrogation tawba hoki Mr. Rahul yamna hai singna
matam saangna nakhoi imungda tamthiba thodok kaya thoknaba phawda nangna police ta complain amata tawde nakhoi gi napana su tawde nangi nupi na thongna leina laklaba matungda nakhoi imungda thokpa thodok sing loina hairari nangi nupi gi thongna aikoi thagali mahaki thongna adubudi aikoi ni kai khomnabu uline haujikte seng masing do nangna hairo nangna karigi damakta hanubi adubu ijat manghanba haujikti aikoi na khangle nangi nakhura gi macha puja buna nangna matau karamna ijat manghalaga hatpa wafam sing asi nangna yam seng hayo aikoi loina khanglabani nangi phone location loina yenglabani numit adu da nang kadai da leiba angang asina siduna leiramba mafamda nangi phone gi location leikhi haibase aikoi khangni nangbu chingnaru dabana anganba matamda nangi phone location aikoi na thihodabani masina khara tapthakibani adubu aseng basing si nangna haibana phabra natraga kuibu namdana haihanabagi sakti edu season haibra aikoi na chariba tolopse namdana मीगी मचिंदा लेबा अरोनबा सिंगदो हाइदोक हनबगी दमकसु तोलोब साइ हाइबसे खाउ मसेगी थबक सिगी दमकता दा अखोइ ट्रेनिंग तोरगलेब अखोइना हाइहनबा पामब्रा नंगना हाइजगी हाइब्रा सुमे सा थौदोक तो आइगी चनुपी अहिंग अदुदा असक खंगदबा मियोय मना इज्जत मांगनकी मसी पुनमक्सी मबुक फत्रबा आइगी खुरा दीपक नमी थाजलगा तोहनबनी हाइना इना खनकी मसीगी मतुंगदगी मखोइगी मचानुपी पिकलिबी पूजाबसु मांगहलगा हातलबदी अखोइना वारिबा चाइना आसी मखोइसु फंगनी हाइना इना खनकी मसीगी मतुंगदगी नोमा पुजाने स्कूल दा लाकपा मतमदा अइना मागी मतुंग इनरगा अंगांग नुपी मचा अदु मखुत समदुना पुरकलबा मतुंगदा अइना मी लेतबा तंजा अमदि येंगदुना नुपी मचा अदु अइना इज्जत मांगनकी अइ खंगी अइना तौरिबा थबक तो अरानबनी पिकलिबी अइगी इचागुमलबी अदुदा अइना इज्जत मांगनकी अदुबु अइना इज्जत मांगनबदुदा कप्पा लाउबा हेलकपदगी मी खंगलकपा तारे हाइदुना अइना अंगांग अदुबु मखौरि मेटकी अदुबु अइना खुद थादोकपा मतमददी पिकलिबी नुपी मचा पूजा mahaksu sikiram mafam adudagi ai khonglei thuna laki amadi imung aduda kappa laubagi makhon tabada aigi ichannupi ni imungda awaba nangkhiba adu khalluraga aikhoi gi chaina aduga makhoi gi chaina aduga manari haibo wafam aina khanki aigi ichannupi thodok adudagi numit humni leraba matungda jingkhong amada siduna leram adubu ichannupi sikibado aikhoi waramde madugi lamando aigi phatraba ikhura dipakki machanupi da singlabanina oi थौदोक अदुदा नंगी नखुरादी चेनदिने थौदोक अदुदा चेनरिबदी कनानो नंग खंगनब्रो सिने तब थौदोक अमा नंग करि चेने हायु सिने तब थौदोक अमा नंग करि चेनगे अखोइना सेंगबजे हायुरा अदुगा नंगना हाइगे हाइब्रो अखोइ लोइ खंगबनिने मनोज की मबोकता नंगना करि तौगे हायु यामना सेंगना हायु चोमी साब थौदोक तुजो अइना थोनमने अखोइ इमुंगदा अदुगुमा थौदोक अमा थोक्त्रिङै मतमदा इमुंग अदुदा इसिंगी टेंकी अमा साननबगिदमा मनोज हारिबा ठिकादार असि कौखि अखोइदगी लौरिबा पैसादुगा महांगना सारिबा टेंकी अदुगा यामना चानरमथि मतम अदुदा टेंकी अदु निंगथिजना खरा फजना साव हाइबा मतमदा महांगना निंगथि नुंगाइना ताखिथि यानी यानी हाइदुना महांगना टेंकी अदु सारबा मतुंगदा इसिंग हापलबा मतुंग खरा लेरकाना टेंकी अदु युरखि अखोइदा अचौबा सेनफम अमा मांगहनखि मसिदगी अखोइगी बाबाना सावदुना महाकपु कौरगा टेंकी असे अमुक हना सेमनखि टेंकी अदु अमुक हना रिपेयर तोहनबा मतमदा ममांगदा लौखिबा पैसा अदुना लोइरे मरम असिना टेंकी असिसु ngasi semba loigedabani टेंकी असिसु अथुब मतमद लोइसिनगदबनी हाइना अखोइगी टेंकी अदु सेमना मरम ओरगा महाकी युमदा हनुबी अदुगी फिरोन खरा थिनगदबनी फीसे हनुबी अदुदा पिरुचो हाइना महांगना थारकी अखोइगी टेंकी अदु चनमदा महांगना सेलसु यामना मांगहनबनीना अइना महापु यामनु सिरमदे मखोइगी इमुंगदा अइना फिरोल सिंग अदु थिनबा चकी फिरोल सिंग अदु थिनबा चपदा हनुबी अदु फमुंगदा लेरमकी मतम अदुदा अइना फिरोल सिंग अदु नखोइगी नसुनुपाना पिरकु फिरोलनी फिरोल चमदा थमंगे सिदा थमंगे मतम अदुदा हनुबी अदुना करिनोन है मीगी फिरोलबु पुरकलगा दाइ थमहौनब्रो आसोपा मथक्ता थांगलुदना थबक तौरिनेना मथोंग मरम चारमोइने नंग कइनो नमाइना मी कादु मी यंगना यंगाइदु तौरिदु कइनो नंग कनाइ मचानो थांगलुने असिदा मथक्ता सोपा मथक्ता थांगलुने मथोंग मरम खंगदबा मसक असि हुरानबा मीबु मालिने असुमना हनुबी असिना पोचै मफोंग खंगदना थंबा अदुदा चही यामलबी हनुबी अदुना वहाई खरा हाइरकपदुदा राहुलगी मथमोइदा हनुबी अदुना nganglibo wafamdu mahaki nakongda singja yerami amadi khanghouduna changsilaga हनुबी अदु महांगना मखोरि मेटपा होकी अमदी इमुंग अदुदा मी लेतबगी तंजा येंगलगा सही मरफुगा मरी सुरबी हनुबी अदु महांगना इज्जत मांगलमकी अदुबु हनुबी अदु महांगना हातपति हालमदे हाइबो वफमसी पुलिसता वफमसी तमकी मदुगी मखा तारकपदा पुलिसना नंगना सही यामलबी हनुबी अदुबु इज्जत मांगलमलबनीना मसु नुपागी ममांगदा इकाई मनमदगी युम मदुगी स्टेयरदा मसा मथंत ओंथजदुना मथ्वाई थाखरे नंग मसिगी मतुंगदा करी थोइ खंगब्रा नंगी नचनुपी नंगी इमा नंगी नुपी इमुंग अदुदा लेरिबा नुपी अहुंगी इज्जत कनाना मांगली खंगब्रा नंगना मरम ओइरगा सिखिबा हनुबी नंगना इज्जत मांगहनखिबी हनुबीदो
ꯃꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯃꯅꯣꯖꯅ ꯃꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ, ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗꯨꯗ ꯅꯣꯡꯃꯩꯒꯤ ꯆꯤꯗꯣꯜꯗ ꯃꯇꯝ ꯈꯔꯒ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯈꯨꯔꯥ ꯗꯤꯄꯛ ꯏꯃꯨꯡ ꯑꯗꯨꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯉꯛꯄꯅꯤ ꯅꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯁꯤ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯇ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯜꯍꯧꯕ ꯌꯥꯕ ꯑꯗꯨ ꯅꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯗꯟꯗꯤ ꯄꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯗꯟꯗꯤ ꯄꯤꯅꯕꯗ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯌꯦꯡ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ, ꯃꯅꯣꯖꯁꯨ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯖꯕ ꯁꯝꯕꯨꯕꯨ ꯅꯈꯣꯏꯅ ꯐꯨꯆꯩꯗꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯀꯌꯥꯗ ꯐꯨꯆꯩ ꯇꯧꯔꯨꯕ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯖꯦꯜꯗ ꯂꯦꯟꯕ ꯇꯥꯔꯦꯅꯦ ꯅꯈꯣꯏ꯫ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯩꯈꯨꯟ ꯄꯨꯝꯅꯃꯛ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯖꯠ ꯃꯥꯡꯍꯟꯕꯗ ꯆꯦꯟꯅꯕ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯅꯣꯖ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯑꯥꯏꯟꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯁꯤꯠ ꯂꯥꯡꯈꯠꯂꯒ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯥꯕꯗ ꯇꯨꯖꯨꯡꯂꯕ, ꯍꯪꯒꯣꯏꯔꯕ, ꯑꯇꯥꯕ ꯃꯤꯒꯤ ꯅꯥꯀꯣꯡꯗ ꯐꯥꯎꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ ꯑꯁꯤ ꯑꯇꯥꯕ ꯃꯤꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯄꯥꯎ ꯑꯁꯤꯃꯛꯅ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯈꯤꯕ ꯃꯤꯒꯤ ꯊꯃꯣꯏꯗ ꯅꯤꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯕ ꯍꯣꯠꯅꯕꯗ, ꯂꯤꯖꯅꯕ ꯇꯝꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯤꯖꯤꯟꯅꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡꯅꯤ, ꯈꯪꯅꯅꯕꯒꯤꯗꯃꯛ ꯇꯝꯖꯕꯅꯤ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯁꯤꯡ ꯃꯇꯥꯏꯗ ꯊꯝꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯁꯤꯟꯅꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫